अखोई अल्लाह की थौजालदगी तहज्जुद नमाज अदमक सोंदुना लागली हजिक रमजान था मनुंग असिदसु तहज्जुद नमाज सोनब कन्न होनमिनसी मरमदुना ngasi de khoi punna tahajjud ki namaz ki matang khangminasi tahajjud ki meaning de ahing hogatpa ahing tumdaba ahing da tummuraga hogatpa ahing gi namaz ayamba afaba miyoi sing ahing tangkhai gi matung da sonba namaz pu tahajjud kawi tahajjud ki matik makun Hazrat Abu Umama radhiyallahu anhu na paudam bere Madure Allah ke Rasul sallallahu alaihi wasallam na haibi ramme tahajjud ki namaz tangai fadna solo maram de tahajjud ki namaz ase nakhoi gi mamang da hau khraba afaba miyoi sing tahajjud ki namaz asi yamna pamjana amadi tawdaba yadraba ithaudangi oiba ibadat amani haina loduna namaz ase sonbirame masi nakhoi gi damakta de Allah maha ka yamna nakna hanba amadi chal hanbinabagi jariya amani amasung guna singbu kokthok hanbada amasung guna tawbadagi thingbi bada achouba thaudang lobi ba amal amani नमाजी तहज्जुद की नियत अल्लाह के रसूल अचान मोहम्मद सल्लल्लाहु अलैहि वसल्लम न हाइबिरमी अमल खुदिंग की दरो मदर मखा पोनब इत्मिनान सुकुन नियत सेंग बने संदोक बखरो लैरिबा नमाज खुदिंग मक्की नियत तौब जरूरी नि तंगाई फदे अदुबु नमाज की नियत तौब हाइबसी थमोइदने चिंद नते अदुमकु नमाज की नियत सिंग चिन्न तौबदी हेन फै अराइबा मोंग लोन अमदे हेक्ट तौबियो नियत अहाकना तहज्जुद की नमाज खुदम ओइना रकात अनि नत्रग मरी सोनजगे हाइदुना किबला की माइकैदु ओनजरे तहज्जुद नमाज सोनबगी दमक्त तुम्मुबदगी हौगत हजरत आयशा रज़ियल्लाहु अन्हा न पाउदम बिरम्मे मददी अल्लाह के रसूल सल्लल्लाहु अलैहि वसल्लम न हाइबिरम्मे करिगुंबा अहिंग द फमुंग दगे तहज्जुद नमाज सोन्नबगी दमक्ता हौगत पिरबदी मतमदुद अराइबो इन दुआ असिस सोनबियु दुआ अदुदी अहानबद अल्लाहु अकबर तरारक अल्हम्दुलिल्लाह तरारक सुब्हानल्लाहि व बिहम्दिहि तरारक सुब्हानल मालिकुल कुद्दूस तरारक अस्तगफिरुल्लाह तरारक ला इलाहा इल्लल्लाह तरारक अमसंग दुआ असिमक सुसोनबियु अल्लाहुम्मा गफिरली वहदिनी वरजुकनी व आफिनी दुआ सिंग असि सोनब लोयरगा इरुजब दरकार ओइब मिसक अम ओइरगना इरुज माइज थोकने करिगुम इरुजब दरकार ओइदब मिसक ओइरगदी मपा निपान थोक लगा वुजू तौरगा तहज्जुद नमाज सोनब हौगनी तहज्जुद की असांग हजरत हुज़ैफा रज़ियल्लाहु अन्हु नबी अथोइब मोहम्मद सल्लल्लाहु अलैहि वसल्लम बु तहज्जुद नमाज सोनब उरम्मे महांग हाय सूरा फातिहा की मतुंग महांग सूरा बकरा सोनबिरम्मे अदुगु रुकू तौरम्मे महा की रुकू कयाम लेपगुम ओइरम्मे हाइबदी कयाम लेपसु रुकूगा मानना सांगहल्लम्मे मतम चंगलम्मे अदुगी मतुंग महांग रुकूदगी हौगत पिरम्मे कोक थांगत पिरम्मे कौमा रुकूदगी हौगलग चुमना ngahak leibu kawi asidasु mahangna rukuga manana tawrame haibadi rukuda sangna leiba matam changba adugumna leirame aduga sajda tawbirame sajda asisu kauma ga manana tawbirame haibadi sangna sajda da leibirame mahangna sajda ani gi marak ngahak phamduna leibadasu ahan magi sajda da changhanba matam adugumna changlame haibadi yamna sangna leibirame तबना इंगना पांगथोक पिरमे महाक अल्लाह के रसूल अचान मोहम्मद सल्लल्लाहु अलैहि वसल्लम न रेकात मरी दे सूरा बकरा सूरा आले इमरान सूरा निसा मसुंग सूरा माइदा सोनबिरमे मखा सरुक अल्लाह के रसूल सल्लल्लाहु अलैहि वसल्लम न हाइबिरमे अदगुम लो मिसक अहिंगी नवाफिल नमाज नफले नमाज सिंग द आया चनी तिलावत तौरे महाक इबादत तौबा इबादत पुंसिलेन बा बंदा सिंग द चलहनबिगने महा के मिंगलेन अथोइबो इन लौबिगनी खंगजिनगदब तहज्जुद की नमाज तौ अइन फाव कुरान करीम गी मनुंगदगी सूरा अम ओइरो अमदगी हेनब सूरा मसिंग मयाम ओइरो सोनब याय
Huzur sallallahu alaihi wasallam na haibirammi karigumba hek nakhoina ahingda nawafil namaz sonabagi damakta haugatle sonba haure adu oirabadi ahanbagi record adu yang na haibadi ahanbagi record adu yamna sanghandana pangthoko Huzur sallallahu alaihi wasallam na ahing haugatlaga ibadat lelammi ahanba amadi ani subagi record ani adu yang na haibadi tentakna sonbirame aduga record ani na sang na sonbirame record ani solami amuk telhan amuk sanghan amuk telhan asumna mathang manaw naina sonbirame aduga witr namaz ka tharga punna record taragumdoi sonbirame Allah Rasul sallallahu alaihi wasallam ge tahajjud ki namaz ta ani sub record ani na ahan bi record ani dagi hena tapna ingna pangthok pirame Nabi sallallahu alaihi wasallam ahing chup nafal sing sonduna leite haibidi nga heksu tummi nga heksu pot habirame amuk haugalaga Allah taala ga khwai dagi hena naksin naba pambai oiriba tahajjud ki namaz ta amadi dua wa zikr nawafil na ching bising the mai onsinbi masini khwai dagi chanbi bi ibada amasung khwai dagi soyana faba mawong kirat mawong karamna khonjel do songani Nabi sallallahu alaihi wasallam ahingi nawafil namaz sing do kariguma matamdana khonjel thokna kirat sonbirame amasung kariguma dana khonjel thoktana tuminna kirat sonbirame Hazrat Ibn Umar radhiyallahu anhu na paudam birame madadi Allah Rasul sallallahu alaihi wasallam na haibirame ahingi namaz rekat anini amasung kariguma suba sadik oi khigadra haibigi akib leirabadi rekat amatamak solo Masi ahing ama mamangi namaz khuding make toma sudu fraction tabo ine sembiragani ohenbiragani Allah Rasul achan Muhammad sallallahu alaihi wasallam ge ahing namaz ki record Hazrat Aisha Siddiqa radhiyallahu anha na paudam birame madudi Ramzan Mubarak ke thada oiro Ramzan nataba tha singdabu oiro Rasul sallallahu alaihi wasallam ahing namaz ayam matamda tarama thoidegi he nadi sonde Ahan madrekat mari soli amasung namaz adugi asang ba amasung fazabagi matang dumadi hangbiranu adukki matik sang ba amadi fazaba oi aduga amuk surekan mari soli asimasu adukki matik sang ba amadi fazaba oi asi tahajjud ne rekat mari soli ba asi tahajjud ne adugi matung da aroi bedrekat ahum soli rekat ahum asu witirne sandok na tak Hai zikriba hadis sing asidagi Sandong na taksari madudi tahajjud ki namaz fajr ki mamang daw nang na pamjaba ngamjabi thakta sonbi yai masik khangba ngamlei khudam oina nipan tarama thoi tarahumdoi taramanga asina chingba rekat ani gi niya tau duna sonbi yai adu Rasul sallallahu alaihi wasallam ge tarika niyam ayama matam daw rekat tarama thoi sonba oirame rekat ahum mamna witir rekat nipan amana tahajjud ki namaz ne nungsir bechne nausing ekhoi khudimak tahajjud sonaba kan nokhona minasi amasung matung tarko punsi desu Allah taala na ekhoi khudimak pu sonba ngambagi pangal thona adu pina bibo oisano ngasi ekhoi na khangmin na khriba si tahajjud ki namaz haiba lairik adu di yauri lairik adu bu ibi khibana ekhoi khudingmak na yamne ikai khum nazariba ming oina panjarbada MQ Azmal Kasmi Yaripok Wangkham Bazar Nungsira bechilina ausingna lairik asib laibiyu amadi pabiyu Allah amasung mahaki nungsib Rasul sallallahu alaihi wasallam ge apambada punsi selena kan khona minasi